Amkilamadi Nikona Sinduna Taramapalak Suba Manipur Integrity and Solidarity Day Pangkokhe Manipur Ngamkai Kahendana Magiti Resident Amasung United Nations India, France, Britain, South Africa, America, Canada Yauna Malangi Leba Kuna Aranba Pound online the Sandorokota Gitina Bagman Create Member Kurumjari Adamning Rivers Impact News ne ai Vijana Manohar Memna Hoji Pungja Si Fabuki Maru Pau Sing Miamda Vijari Taramapalak Suba Manipur Integrity and Solidarity Day Pangthoktuna Manipur Gingam Kai Kahendana Nabagi Fireb Chechen Kre Apunba Manipur Kanbal Loop Amkilama the National Identity Protection Council Nipko na Kusam Naduna Tauramasi Lamyan Basalenda Pangtokibani Haukiba Chahili Singani Gi September Kunga Nipanda Manipur Gingam Kai Kai Bayaroi Apunbagi Saktam Tugai Bayaroi Haidana Manipur Chingtam Anigi Mio Laktare Romna Achawa Kongset Amachat Kiva Todo Adubu Ninching Duna Taramapalak Suba Manipur Integrity and Solidarity Day Asi Pangtok Pani Ngasigi Toramaduda Tongan ba CSO Singi Mihut Singh Saruk Yaki Toramasigi Observation Committee Working Chairman TS Manihana NSUNIM Gi Luchingba Singna Makogi Waroshin Purokpada Makoina Pamba Sing Tagodabani Haina Fondo Kiba Asida Manipur Sok Kadaba Lairabadi Maduda Chapchana Tenanaba Sem Saduna Lagani Haina Fondo Ki Magi Nagaland Manung the Wariber Akogi Nagagi Diman Nagagi any towning Baba Aquana to the yellow buggy Akogi Hariba Akogi Committee and Yapagi Matota the Torigumusum 2000 the Logiba September Gi Adugum Lava Tarikunipan the Logiba with the Afam Tarakan the Hena Kansanba Kwar Am Lorkan Manipur Sukaika and Bayaroi Akogi Standi in the Agramenga and a Shan Amga Toning Boris Haruso, Nagalangi problem, the Nagalan Manung Shambi Manipuria Holopusua Yaroi, Manipuria Holoputaragadi, Adugum what Hawaii target of a meal lag like Habese, Masi, Pitribigi Miam, Damadiman Purgimiamda, Dugi Messiazadu, Aquena Pizza Bueno, escape Punctuality Marina Pantuk. Special Juvenile Police Unit Amasung ICPS functionaries Singi Nomagi Oiba State Level Training Program Ama High Court of Manipur Gi Auditorium Holda Pangtokre Manipur Commission for Protection for Child Right MCPCR Amasung Manipur State Legal Service Authority MASLSA na Sinduna Pangtokiba Training Program Aduda Chief Guest Ki Warol Piraduna Social Welfare Minister Nepchaki Jenahai Angang Sing Haiba Simi Eva Kunagi Kwaidagi Hena Maru Eva Tungi Yumbini Tungi Asani Angang Singi right to priority Pibagalona Namakoi Bunga Pisi and Biba Amadi Makogi Damak Yaifana Bapaikat Pahaiba Siam Namaru Oi Haiki Toramaduga Mari Lena High Court of Manipur Gi Justice KS Novina JJXM Liba Asima Pungfana Angangi Care and Protection Pin and Nabagi Damakni Hana Angang Sing na Toramba Crime Adusu General Principal Amagi Kada Ahalgumna Chapchaba treatment Torambani Adubu JJ Egasigi Sembadagi di Angangina Tongan Tokhaina Ama Kaidoktuna Ahalgina Adumak Lehore JJ Ek Ti Sembire Adubu Masibu Mapungfana implement Taugadoribra Asi Kananano Masigi Yamna Chauba problem di low Sembadi Yamna Lai Luribadi implement Mato Karamna Taugadage Habasini Haiki. All of us have a responsibility to do all that we can do to prepare our children for their life as productive citizens in the future. So let us all nurture and mold our children to make them psychologically, physically and mentally fit to face this world confidently without any form of atrocities towards them. I'm sure today's training program will help sharpen the skill of the participants and make the state a better place for all our children. Hanadi court amadana deal tawne pulabda. Hojik court amadagi court amala thokhreba in the form of JJB. Angangi di deal taw si tawna taw habine la thokhreba. Hojik la thokhiba hana court tu le hebreba. Hojik alo court la masidi court si leiti. Sidigi hobo koi problem se ko aduna akoi problem se analyze tawraga sigi legible stakeholder maps effective oiba am change ba. Effective oiba strengthen taw change ba.
ngasi mirol asina mamangai dagi hauna lamdam asigi ahal laman singna thambiramba lamdam asigi oiba culture amadi tradition sing ngaktuna thanna ba hona ba mathau tai haina education minister TS Rade samna phongdokre wafam asi JN dance academy da pangthokhiba naharol sahitya premi samiti imphal gi chahi humpu suba mapo kumon ga mari leinana laikhidraba manipur sahitya gi lamyan ba professor ningthong khongjam tombi gi punsi amasung thabak haiba hiramda pangthokhiba nomagi oiba seminar ama hogdokpagi thoramda haikibane naharol sahitya premi samiti imphal na sinduna pangthokhiba thoram aduga mari leinana minister na makha tana haikibada hinglingai matamda khunai asida afawba toramba miyoi adudi karigumba mahakna sikhrabasu lehori mirol lehori ba mirol khudimangna mutpanaidana sona hori maramasina mi ama oina poklabadi hinglingai matamda khunai asigi karigumba afaba khara tauba asi yamna maru oire haike ngasigi hawdopagi thoram aduda naharol sahitya premi samiti imphal gi president L Upendra Sharma su saruk yaki loinana tongan ba resource person singna laikhidraba oza asigi punsi amadi mahangna tauramba thabak singi maramda che pakhi Lai Guru Singh China Thambirama Parampara Moi culture tradition chanabi khang makanba kathokpa ngamba minungsi yauba mibu seba tawu ngamba adugumba quality mayam adugi parampara mayam dang asi koi sigi masi Manipur si adugumba prithvi gi manungda Bharat Barshada ai culture yam wangba afaba tradition chanaba adugumba picture of maming masak naiba adugumba raja amane World Literacy Day gamari leinana mahero singna exam ya dalari pabada pakhatpa chukatpa amadi akiba kaya thengnariba asigi matangda Lions Club of Imphal Central amadi Royal Academy of Science wangkhaina sinduna ngasi awareness program ama pangthokre Imphal is nongmoibung nabam chutek multipurpose community hall da pangthokiba awareness program adu da saruk yakhiba mahero singda RIMS Hospital gi psychiatric department of head professor Dr. R.K. Lenin amasung social scientist Danabir Laistrom na mahiroi sing da anxiety amadi stress laibagi matangda wangangki loyana awareness asigi matangda Lion Club of Imphal District 3222D gi past district Governor Lion M. Gojendrana haikibada hauziki matamda naha singi thaudang asi yamna chawi makhoibu aphaba mi ama ohenba haiba asi tangai phadaba amani India gi apunba mi singi manungda naha singna chada nimfu dagina nimfu manga fawwa oribani asiguma naha sing asina afaba oraglaba matamda da leiba asida natana Manipur asi malem gi chawkhat lamjenda mangjin thana chatpangam gadoribani haiki Youth की program से यामना मरु ओइग्रे मरमदी इंडिया गुम्बा youth की population ना नोम की मसिंग हेंगलकपा सिदैदा कोई मोइ सिंगसिगी future की दमुक्ता कोने याम मुन खनबा दरकार ओइ मरमदी मोहिना अफबा citizen म ओइतारगदी next coming 30 to 40 years से अफबा इंडिया मा अफबा मणिपुर मा सोइदन ओइगनी मरमदी हुजिकी age group सेदा कोइन उरिबसे maximum about 45 to 50% youth सिंगना take over तोराबने अदुना सिउम्बा new india मा पुरकना बहोनाबदा कोइ अंगांग सिंगसिगी हुजिकतगी हौना खंदना सेमहोरकांदा पृथ्वीगी मनुंगदा ख्वाइदगी मीना मसखंग adugumba state ama adugumba country ma oiba ngamnanaba koi Lions Club nasu tongan bihiram khurumukta mai onsalaga chatsari More Police More Commando amasung tarani thoi suba air ge apunba kangbu amana ngarang numidang wairam nupi ama WY tablet lesson taramapan ga chatret ka konana faraba nupi edu Tamelon district ki More ward number 9 degi Soni Khongsai apokpa Jangkhung thang ni Impact News na phangba pauda khudeng thabi check post ta passenger puba eco van ama lakpadagi khamduna check tawki van adu check tawbada WY tablet sing adu phangba ngamki bani loina tablet sing adu Sony gi ni haiba khangki malem gi kaithal da lupa lakh yankhai mapan rom gi senfam ogada WY tablet sing adu ga loina na faraba misa adu More police station da sinakri hairi Bishnupur district ki commando amadi Kumbi police ki apunba kangbu amana miyoi ani dagi opium kg taraga konana phagat khri Haukiba September kungataruk ki numidang wairam pung taruk taba matamda Bishnupur district police ki SP Priyadasni Laistrom gi midyang makhada ASP operation KSS Manihar SDPO Moirangi Sivakanta IPS amadi Bishnupur commando gi OC
Luntang Bangpaina Luchungba Kambu Amana Tangjengda Mioi Ani Dagi Opium KG Tara Adu Fagalakibani Hairi Faraba Mioi Ani Adudi Sugnugi Timbong Fai Dagi Solomon Simte Chahi Kuntramari Apokpa Saipau Simte Amadi Sugnugi Longpi Kuno Dagi Kup Kongam Haukip Chahi Nimpunitoy Apokpa Sekozang Haukip ni Hairi Makoi Ani na Opium Adu Jana na Polam da package Tarataruk Tokna Macha Macha Kaidok Tuna Hablaga Punana Bohonara Mani Hairi Faraba Mioi Ani Adugi Matakta Kumbi Police Station na case ama register Taukri Matang Swaise break amalauzugi break matung the United Nations ta India, France, Britain, South Africa amadi Canada yauna malem gi leba kunna aranba pau online da sandorok pada thingna ba agreement kudiak pina kibagi pau amadi Manipur ma sung malem gi tongan ba I pau sing puduna laksage impact news pami ta don review United Nations ta India, France, Britain, South Africa amadi Canada yauna malem gi leba kunna aranba pau online da sandorok pada gi thingna ba agreement kudiak pina kre Press Freedom Watchdog ama oiriba Reporters Without Borders RSF na puthoraki yana warol amagi makhada agreement adu khujek pina kibane agreement adu bu khujek pina bada yauriba malem gi leba kunna ningtamba piriba pau makhal makha singi chap chaba thajaba yaba pau sing internet ta thagat pada puning thogat nabasu achetpa warep lauke New York ta pangthokiba UN General Assembly mifam gi sideline da France ki foreign minister Nahai global digital space asi noma gi hengalakliba asi na malemda kari thokli haiba asi yamna laina amade atenba matamda pau fangba ngamlakhi loina namasina khudong thibasu ohelakpa yabagi yamna chawa maram singni haiki Prime Minister Narendra Modi na hayeng pung taramathoy taba matamda All India Radio ki Man ki Baat ki thoramda laiba asigi amasung mapanlam gi miyamda mahaki pungning gi wa phungdokani hayeng sangdokadoriba Man ki Baat thoram asina yangkaitere suba episode oiri thoram asi AIR amadi Doordarshan amasung AIR news website www.air.nic.in amadi news on air mobile app da sandokani loinana thoramasi PM of Office INV Ministry AIR amadi DD News ki YouTube channel singda sandokani Mau Youth and Student Organization Maishogi ngasi annual get together come freshers Degi Thoram Lampel Pata Laiba Indian Medical Association Hall da Pangthokre ngasi gi thoram adu the Ministry of Finance Government of India gi Deputy Commissioner Kaiyo Kaina Mau Youth and Student Organization gi President Kamau yauna tongan ba nupi sangsan mahiroi love civil society organization singi mihut singna saruk yaki thoram aduga mari lainana Maishogi President Kamau na haikibada Mau Youth and Student Organization asi youth organization ama oina lamda masiki tongan ba issue singda atopa organization singa puna thabak tongminaduna lakli society ama state ama semba matamda youth chingi thodang yamna chawi loinana youth chingbu matamga chunana semba society asigi thodang lohonba matam oire haina kamau na phungdoraki cultural program amadi resource person kayana issue kayada wangang bana ngasigi thoram adugi mapung oiba charuk oiki In the absence of the parents, we support them morally, physically, and whatever they need. In terms of funding their institutions, and whenever there's disputes and fights, we try to settle them. And we invite a lot of apex bodies from Senapati District Student Association, Mao Student Union, which is an apex body of Mao Student Union. Pomoi, our brethren from different organizations came to support us. We work together in various organizations. We organize in such a way that they will enjoy, as well as they will develop their personality. Prime Minister Narendra Modi na hudoki baswaste hi seva gi manung chana ngasi Imphal East Police ki SP yauna personal chani rom na hen bana Imphal East ki Andro Parking Palace Compound kunu Muhammad sung DC lambi na chungba mapam kaya da lamtu sengtokre lamtu sengtok padu da saruk yakiwa Imphal East Police ki SP Jogesan Rahau Vijom na hai Prime Minister Narendra Modi na hudoki ba plastic ki polam sing season adaba amadi thingbagi swaste hi seva haiba campaign adugi manung channa ngasi gi lamtu sengbagi thaba asi chathakibani lamdam asida chulu na thamnana bagi pandam da October ani fawba
चथगदौरिबा कैंपेन असिगी मनुंग चन्ना इम्फाल ईस्ट की टॉप टॉप मफमसिंगदसु लमतु सेंबगी थबा असे चथकिगनी हाइखि इम्फाल ईस्ट की डिस्ट्रिक्ट हेडक्वार्टर की अकोइबदा संजन थोंग एरिया पैलेस गेट एरिया अमसुंग डीसी ऑफिस की अकोइबसिंग अंड्रो पार्किंग एरिया सिंग अकोइबसि अकोइ स्वास्थ्य ही सेवा की सोशल सर्विस ऑब्जर्वेशन अमा अखोइना तौदना लाकपनी अदुन ngasi अखोइ सेकेंड ऑक्टोबर बो दुम तौगदबनी अदुन ngasi अखोइ सिगी मफमसिंगदा क्लीनलीनेस ड्राइव अमा अखोइबदा लेरिबा अमोदा काय म्याम से डिस्ट्रिक्ट पुलिस ना लूना ना थमनदमता अनोब ड्राइव अमनी मसे म्युनिसिपालिटी की म्युनिसिपल काउंसिल की गाड़ी सिंह अदुगा अखोइ लेरिबा पुलिस पर्सनल चनी मुना लेपतबी चथरी अमसुंग अखोइबदा लेबा सिंगसु मतेंग पांगी अदो मसे अखोइ दुम लेपतबी तांगनी मुक चथगिनी Armed Forces ex-servicemen of Manipur gi anirak suba general body mifam 2019 Imphal da pangthokre mifam aduda Manipur gi tongan tongan ba district tra dagi ex-servicemen kuntra amadi lukhravi singna saruk yakhi panbai abadi Armed Forces ex-servicemen of Manipur ase kumjali sing ani taratar ki march mapanda semki bane अरब बुलेटिन के हेडलाइन समूह मैम थमजरी अमकेला निपको नसिंदुना तरामा पलक सुबा मणिपुर इंटीग्रिटी एंड सॉलिडेरिटी डे पांगथोखरे मणिपुर की ngam kai ka hendana पीरियड सेक्शन खरे अमसुंग यूनाइटेड नेशंस इंडिया फ्रांस ब्रिटेन साउथ अफ्रीका अमदी कनाडा यावना मालेम गे लेबा कुन्ना अरानबा पाव ऑनलाइन दा संदरकोदा फिंदना बा एग्रीमेंट की गेट पिनखरे